Houjik lamdam asida oiriba kangkhong chaibagi phivam asida Aphaba Leingaklon Leire haiduna Good Governance Day ki thouram Pangthokliba Asi Maram Charibra Haina Manipur Pradesh Congress Committee MPCC ki President K Meghachandra na leingak hanglakli. Houjik lamdam asida oiriba phivam amade mathang chahi gi January 13 dagi March 10 fauba Manipur dagi hauduna India gi tongan mafam singda chatkadauriba Bharat Nyaya Yatra gi matangda ngasi BT rota leiba Congress bhavanda paugi mifam ama pangthokrai. MPCC ki makok thongba official sing yauna pangthokliba paugi mifam aduda MPCC ki President K Meghachandra na hai lamdam asida thokliba irang ngasi tha nipan sujilaknaba fauba leingak asina tangdu leitaba purakpa ngamdri. Houjik thokliba irang asida leingak asina chinga khudka manadana thabak tauri. Lamdam asida tangdu leitaba puraknaba kongthang leingak na karamba matamda paikhatkadauribano. Houjik miyam kham thengna wanare irang asina maram oiraga static national highway sing mapungfana hangdokpa ngamdana leiriba Thadet rom internet athing ba thamjinba miyoi lising humpu rom mayum makai leitana relief camp singda leiraba amade irang asigi chaitheng mipum khuding magna phangliba sida karamna leingak ase good governance ne haigadawribano asigumba phivam asida handak state leingakna good governance day gi thoram pangthokliba ase yamna tayonaba amane thawong asidi laiwai kraba hanage India gi prime minister Atal Bihari Vajpayee bu khonggoina bane Amaromda Imphal gi maming lauduna Indian Navy gi warship ama maming thonkiba adu taramna oi adubu ka hena harauba phongtokpagi thouramna chingba pangthokpa si houjik oiriba phivam asiga yengnabada yamna tayonaba amani Parliament ki mifamda Manipur gi MP ahumna houjik lamdam asida oiriba phivam asigi matangda pukhatpiu haina Congress Party na MP sing asida taksin khibane masi munna yenglurabade Congress Party na haifam thokpanate Masana khangna tawfam thokpa amani MP sing asina phongdorakpagi matung ina Manipur gi issue asi parliament ta puthokpa yaroi haina Union Home Minister Amit Sana athingba thami haina phongdorakli masi yamna laibak thiba amani amaromda houjik leibak asigi tongan ba section gi miyamna thengnariba awaba sing asi yengduna mipum khudingmakta justice phanghanaba pandamda Bharat Joro Yatra gi makha tarakoina Bharat Nyaya Yatra haina mingthonba yatra ama mathang chahi gi January 13 dagi March 10 fauba Manipur dagi lamthaduna Mumbai fauba chalagani kilometer listing taruka chani sangba kongcharasi AICC gi President Malik Arjun Kharge na lamthagani kongcharasi leibagasi gi state 13 amade district 35 fauduna chatkani puwari oigadoriba kongcharasi da Congress ki luchingba Rahul Gandhi na panthungpham fauba chatkani yatra asi mapung oina khongna chatkani mi tadaba mafam singdadi bus na chatkani kongcharasi da tongan balaibak singi MP Singh hanagi Chief Minister Singh amade Minister Singh su saru yagani kongcharasi da lamdam asigi tongan ba section singda leiriba miyoi singna saru yabiu haina mahang makha taki Project tawgani and lawkiba loan mayam sing tuki interest kaya no masibu good governance sing bibro dictionary to English ki dictionary to munne yengbiu good governance se ikai khumnajariba Bharat ki Pradhan Mantri oiramba Atal Bihari Vajpayee ki adigumba good governance na Bharat ki mafam khudimukta pangthoibududi Manipur dadi inthokna Atal Bihari Vajpayee bu puthoka khongoina bdo oina thoidro masigi good governance day na pangthoibasibo kaya da waraba aikoigi displaced person myam sing people myam sing sina relief camp da leiba adagi isinina halamani mai bel sing thani panbu relief camp amada matai manau isa issue myam sing sibu community hall da kaya kuina lei hidege thani pan state amaka thongna ba irang maksu nate dana inmate mayam dungi awaba thamoi gi maisang na khang mangam da dharna protest tawba charam paiduna miet liaba oirangani madu good governance gi wari tawba pen da photaba yum da hanjarage yum da sabi yu haiba ki damakta honorable MLA amagi mayum da kausal ga charam metli gala pai hari dubo madubu good governance ki paukhum ni ne hek nongan ba ga thoi bado good governance oirangani aba mase